ꯗꯥꯔꯛ ꯁꯔꯀꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯈꯥꯗ ꯃꯨꯔꯒ ꯈꯥꯝꯗꯦꯛꯑꯒ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯃꯤ ꯇꯥꯔꯒ ꯂꯩꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯥꯔꯛ ꯁꯔꯀꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯣ ngasi video sida ai topic ahum kha cover tawjage ahanbada dark circle si matau karamna thokhalli ani subada makoi si kari kari tawrga treatment tawba yai aduga ahum subada aikoina makhata na dark circle si tholoktanaba kari kari tawrga ngak thokpa yai haibadu ai haijage dark circle haibasi aikoigi mit ki makhada muraga khamdeaga aduga haidi mami taraga leibasing adubu aikoina dark circle hairga khangnei ado dark circle se nupa nupi khaidana loina bakta oigali ado masi oirakpagi maram yamna leikre ado ngasi gi video seisa ai yamna common oiba maram khara ai haijage ahanba maram asidi aikoina tumba watpa natraga henna tumba matamda aikoigi dark circle se thoklei aikoigi mit makhada pomba na pomba duna mami tarakpa matamda aikoigi mami do urakanda dark circle do form dawi aduna sisu yamna maruoiba maram amani ani subada aikoigi chahi gi matangda haidi chahi yama igai aikoigi collagen production sumase handarakpa maramna aikoigi mit ki makhada leiba fat collagen singje handareba patharakpa matamda aikoigi singli leiba singdo urei adugi maramdagi dark circle sisu thoklei aduga ahum subada aikoigi computer laptop adagi phone da yam toina yengba matamda aikoigi mit se chokthabado waba matamdu daisu stress se leibi heleba aikoigi mit seisa mari suba maram asidi aikoigi mit ta allergy gumba leirakpa matamda haidi hakachaba pharakpa matamda mit se dry oirpa khatana tana aikoigi ngangakpa adagidi aikoina mit ta noiba khotpa sumba mayam tawba sidasu manga suba maram asidi aikoigi hakchang da ising walakpa haidi dehydration oirakpa matamda aikoigi sidaisa leiriba mitki makha sidaisa isingje yaroktaba matamda skin je dull oirakpa aduga haidi marik mahau tholoktaba kangjalakpa adumba matamda aikoigi skin je napsallakanda manungda leiriba singli kaikra se ure taruk suba maram asidi aikoigi skin de over exposed tawba matamda nusada haidi nusada yam henna leiba matamda aikoigi skin gi makhada leiba sigi mitki area se skin gi khwaidagi paba area ni aduna sigi area se nusana yam henna exposed tawba matamda hyperpigmentation haidi kathekpa adagi nusagi mangalna musanba singba mayam se ore aduga amana genetics haidi aikoigi ipa ipu haktaktagi mathanda dum oirapa haitare aduna masidi anga oingai matamdagi dum dark circle leibase thengnaba misu lei aduga chawra akanda dum chahi yam akanda phagibasu lei aduga hena sokchalakpasu lei ado housing matau karamna leiriba dark circle asi khara makai handa hanaba khara phagatnaba kari kari tawba yai haibadu ai points taruk khak ai haijage haiba points taruk asi yamna chamba yamna laiba yumda dum isana leiriga tawba yabani ahanbada aikoina kari kari tawba yai haiba kanda cold pressure pibiba cold pressure haibadi aingba pressure thamba hai tare ko masi kamaina tawni haiba kanda ice cube ama lobiraga ice cube se phi da yomjan bira matungda mitki makhada se thambi hai tare masi je tumba hogalakpa khudingi tawba yai natraga tumam da tawba yai songi matam chaba matam da hai tare ko natraga na aikoina cha thakpa logibagi green tea gi samna haibada bag lehoda lemhoba achotpa do adu langthokibagi mahutta aikoina thakpa lore kanda tea bag tagi lauthoga aikoina fridge manungda thambira kanda inga kanda haiba pot adu aikoina mitki makhada admaina thamba kanda su aikoigi dark circle leibasi handarai green tea natraga su aikoina coffee thakibagi coffee gi tea bag to adu su yai caffeine ji su yamna detox tawda aikoigi dark circle gumba da yamna kanai aduga hojik anambana eye cream aduduga sigumba tholaiba products sing anambana caffeine ju yawi ani subada aikoigi skin gi makhasi moisturize adum tawraga thambi hai tare anambana mitki area se sidai se ju moisturize tawba se yamna darkar leba aduna yari makai adum matam pumbada moisturize tawraga thambiyu eye cream siznagera natraga moisturizer siznagera somna khudong chabdu siznaraga adum matam pumbada siznabiyu ahum subada aikoina taiba yabasi vitamin C serum natraga niacinamide serum gumbasi taibada yamna kanai kaino da makoi se masagi brightening up tawba khara ngau thokhan ba haidi khara ngan thokhan ba skin da aduguma da mateng pangi aduna masi je try tawi ba yai aduga kariguma somna vitamin C se siznabagi karamba skin type da karamba siznagani haiba khangdaba targadi aina mamang da su video ma semjakhrabani aduda yengbira kanda vitamin C songi skin type ka chana bado khallaga sizna BBI aduga mitki makhada su adum soidana taibi ba yai mari suba sidi aikoina sheet mask nappa matamda niacinamide aduga vitamin C gumba yawba sheet mask sing sizna ba matamda su aikoigi skin gi makhada leiba dark circle ji khajitang ngan thokhali kaino da moigi sheet mask sai ba odum yawbane aduna adum kana ba phangi adudagi su
ꯃꯉꯥ ꯁꯨꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯗꯤ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯇꯩꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕ ꯃꯇꯝꯗ ꯈꯖꯥꯏ ꯂꯥꯏꯕ ꯈꯇꯪ ꯇꯩꯕ ꯅꯠꯇꯅ ꯃꯤꯠꯀꯤ ꯃꯈꯥꯁꯦ ꯁꯤꯗꯁꯨ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯅꯥꯜꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯇꯩꯕꯤꯌꯨ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯈꯥ ꯁ꯭ꯀꯤꯟ ꯑꯁꯤ ꯌꯥꯝꯅ ꯄꯥꯕ ꯑꯦꯔꯤꯌꯥꯅꯤ ꯁ꯭ꯀꯤꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯆꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯕ ꯑꯦꯔꯤꯌꯥꯁꯤ ꯁꯤꯒꯤ ꯃꯤꯠꯀꯤ ꯃꯈꯥꯁꯦ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯇꯩꯕꯤꯌꯨ ꯃꯤꯠꯀꯤ ꯃꯈꯥꯗꯁꯨ ꯇꯩꯕ ꯀꯥꯎꯕꯤꯒꯅꯨ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯍꯥꯏꯇꯥꯔꯦ ꯇꯨꯝꯕꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅ ꯂꯩꯔꯦ ꯑꯗꯣ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 8ꯇꯒꯤꯅ 9 ꯐꯥꯎꯗꯤ ꯇꯨꯝꯕꯤꯌꯨ ꯑꯗꯨꯒ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯨ ꯈꯔ ꯃꯣꯟꯗꯣ ꯈꯔ ꯋꯥꯡꯍꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯃꯥꯒꯤ ꯃꯍꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯀꯣꯛꯂꯣꯝꯗ ꯆꯠꯊꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯠꯇ ꯄꯣꯝꯕ ꯑꯗꯨꯒꯨꯝꯕ ꯗꯥꯔꯛ ꯁꯔꯀꯜ ꯃꯌꯥꯝꯗꯣ ꯐꯣꯝ ꯇꯧꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯣꯟꯗꯣ ꯈꯖꯤꯛꯇꯪ ꯋꯥꯡꯉꯒ ꯇꯨꯝꯕꯤꯌꯨ ꯑꯗꯨꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 8ꯇꯒꯤꯅ 9 ꯐꯥꯎꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯝꯕꯤꯌꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇꯅꯕ ꯄ꯭ꯔꯤꯚꯦꯟꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩ ꯄꯣꯏꯟꯠꯁ 5ꯗ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯠꯇ ꯅꯣꯏꯕꯗꯣ ꯇꯧꯔꯣꯏꯗꯕꯅꯤ ꯍꯛꯀꯠꯆꯕ ꯇꯥꯔꯒꯁꯨ ꯌꯥꯔꯤꯃꯈꯩ ꯃꯤꯠꯇ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯅꯝꯃꯒ ꯇꯧꯕꯤꯌꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯇꯛꯊꯠꯄꯗꯣ ꯇꯧꯕꯤꯒꯅꯨ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯇ ꯀꯔꯤꯒꯨꯝꯕ ꯃꯦꯀꯞ ꯀꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯥꯏ ꯁꯦꯗꯣ ꯑꯥꯏ ꯂꯥꯏꯅꯔ ꯑꯗꯒꯤꯗꯤ ꯑꯥꯏ ꯂꯦꯁ ꯁꯨꯝꯕ ꯃꯌꯥꯝ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯃꯦꯀꯞ ꯂꯧꯊꯣꯛꯑꯒ ꯇꯨꯝꯕꯤꯌꯨ ꯀꯩꯒꯤꯅꯣꯗ ꯃꯁꯤꯁꯦ ꯃꯦꯀꯞ ꯌꯥꯎꯔꯒ ꯇꯨꯝꯕ ꯃꯇꯝꯗ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯤꯠꯇ ꯏꯔꯤꯇꯦꯁꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁ꯭ꯀꯤꯟꯗ ꯍꯦꯟꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯗꯥꯔꯛ ꯁꯔꯀꯜ ꯑꯣꯏꯔꯛꯄ ꯁꯤꯒꯨꯝꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯂꯩ 100% UV ꯂꯥꯏꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯟ ꯒ꯭ꯂꯥꯁ ꯑꯃꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯎꯞꯄꯤꯌꯨ ꯑꯩꯈꯣꯏꯅ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯒꯤ ꯑꯌꯥꯛꯄ UV ꯔꯦꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯕꯤꯒꯅꯨ ꯃꯔꯤꯁꯨꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯍꯦꯚꯤ ꯀꯟꯁꯤꯂꯔ ꯇꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯗꯥꯔꯛ ꯁꯔꯀꯜꯁꯦ ꯈꯨꯝꯖꯟꯅꯤꯡꯉꯤꯅꯦꯅ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯍꯦꯚꯤ ꯀꯟꯁꯤꯂꯔ ꯁꯤꯖꯤꯟꯅꯕꯁꯤꯅ ꯍꯣꯏ ꯃꯦꯀꯞꯇꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯏꯍꯥꯛ ꯐꯕ ꯌꯥꯏ ꯑꯗꯨꯅ ꯇꯨꯡꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯁ꯭ꯀꯤꯟꯗ ꯑꯐꯕ ꯑꯣꯏꯗꯦ ꯀꯩꯒꯤꯅꯣꯗ ꯁ꯭ꯀꯤꯟꯗ ꯌꯥꯝ ꯍꯦꯟꯅ ꯗ꯭ꯔꯥꯏ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯈꯨꯏꯖꯜꯂꯛꯄꯒꯤ ꯑꯗꯒꯤꯗꯤ ꯁ꯭ꯀꯤꯟ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄꯒꯤ ꯑꯗꯨꯒ ꯗꯥꯔꯛ ꯁꯔꯀꯜ ꯐꯣꯝ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯍꯦꯚꯤ ꯀꯟꯁꯤꯂꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯀꯟꯁꯤꯂꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯌꯦꯡꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯃꯟ ꯑꯣꯏꯔꯦ ꯁꯤꯗꯤ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯇꯨꯝꯃꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯗꯣꯛꯇꯔꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯇꯨꯝꯗ꯭ꯔꯤꯉꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯐꯣꯟꯁꯦ ꯌꯦꯡꯗꯕꯤꯗ ꯇꯨꯝꯕꯤꯌꯨ ꯍꯥꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯉꯥꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯁ꯭ꯇ꯭ꯔꯦꯟ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯠꯇ ꯆꯣꯛꯊꯍꯟꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯍꯟꯕ ꯑꯗꯨ ꯑꯣꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯗꯥꯔꯛ ꯁꯔꯀꯜ ꯐꯣꯔꯃꯦꯁꯟꯁꯦ ꯌꯥꯝ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯇꯨꯝꯃꯝꯗꯥꯏꯗ ꯐꯣꯟ ꯌꯦꯡꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯁꯤꯁꯦ ꯈꯔꯗꯤ ꯋꯥꯔꯅꯤ ꯀꯩꯒꯤꯅꯣꯗ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯐꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯇꯨꯝꯕꯒꯤ ꯍꯦꯕꯤꯠꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯔꯤꯃꯈꯩ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯁꯣꯝꯒꯤ ꯗꯥꯔꯛ ꯁꯔꯀꯜꯗꯨ ꯈꯔ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯅ ꯃꯨꯁꯟꯕ ꯇꯥꯔꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯔꯃꯅꯦꯟ ꯁꯣꯂꯨꯁꯟꯒꯨꯝꯕ ꯐꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯀꯣꯁꯃꯦꯇꯤꯛ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔꯒꯨꯝꯕ ꯇꯧꯅꯕ ꯇꯥꯟꯅꯕꯤꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯦꯃꯤꯀꯦꯜ ꯄꯤꯜ ꯑꯗꯒꯤꯗꯤ ꯍꯥꯏꯄꯔ ꯄꯤꯒꯃꯦꯟꯇꯦꯁꯟꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯦꯖꯔ ꯁꯔꯖꯔꯤ ꯑꯗꯒꯤꯗꯤ ꯇꯤꯁꯨ ꯐꯤꯂꯔꯁ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯣꯝꯒꯤ ꯁ꯭ꯀꯤꯟꯗ ꯑꯗꯨꯒ ꯁꯣꯝꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯒ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯒ ꯇꯧꯕꯤꯌꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯗꯥꯔꯛ ꯁꯔꯀꯜ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯄꯟꯖꯕ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯒꯠꯂꯛꯄꯗ ꯃꯇꯝ ꯆꯪꯉꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯗꯥꯔꯛ ꯁꯔꯀꯜꯁꯤ ꯈꯨꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨ ꯃꯌꯥꯝꯅ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯒꯗꯤ ꯐꯒꯅꯤꯅ ꯊꯥꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯈꯪꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯁꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯇꯨꯗꯦ ꯕꯥꯏ ꯕꯥꯏ